Kuki militant singga tounakhiba SoO agreement ase louthoknaba center da taksinba haina Manipur Legislative Assembly na amatoina yanakhare. Ngasigi nungthilgi session da MLA TH Santi K Ranjit na singba MLA singna pukhalakiba Kuki UG group sing amadi lenga ka sanariba SoO ase makhatana sana danaba house ki oiba apun warep ama launabagi calling attention adu speaker gi ayaba lauraga short duration discussion da onthoke. Short duration discussion adu da Minister N Virena House da phongdo kibada kumjale singani ni panda palamba lengak aduna state asige insurgency namthana bagi pandam da center amadi Manipur yauna suspension of operation gi ground rule ama semduna Kuki militant singa kujek pina kibani adubu kumjale singani tara tareta BJP gi lengak laklaba matamda SoO gi ground rule monitor tawrubada rule gi wangmada leramba thengnar kibani SoO sana kiba Kuki militant singi camp tara mari asi tampaki akoi bida lerami masidanatana national highway amadi mi kungna taba mafam singda SoO gi camp hanglamba thengnarakhi ngasigi short duration discussion da SoO asi louthoknaba apunbagi warep ama lawsi haibada chief minister su yaningba phongdokhi amadi SoO gi ground rule thugaiba group khaktagi oina warep lawsi haiba wafam su thamki violator ma puting mak SoO-dagi abrogate tawgadamni haiba wafamna singbuse khoi yam seriously thammi state sigi apunba saktam live for putting up dugi damuktadi chapchana khoi leiba khoi house ki mayam punma amata no haige damta yaude madugi damta khoi kan honagani mapandagi changakpane aduga drugs ne haiba posina Manipur sida sigi irang ge thonbani aduna marum orakanda fencing tawrani FMR kakhalani aduga border guarding si atopa force ama tongana tharakani haibagi lei Discussion atu da saruk yakiba opposition ge leader Okram Ibobina haikibada kumjale singani nipan da Kuki militant singa SoO agreement project tawbada yum thangnariba leibak Myanmar ge foreigner ama yaura haiba khangna center da sahi tararom lengak pairaklaba India na ngasi fawba foreigner adu fadriba karigino hangke hojik Manipur da tha tara faraklaba irang asi losinge haribadi lengak SoO sanariba Kuki militant singa si hana laksin mathau tai haina house thamke Honorable Minister ni yaure, Honorable MLA Tara Dusu, I Sigi August House Sigi through the appeal Taujaningi. Manipur Kaigadaba, any type of demand the Taubirakanu, Manipur integrity Kaigadam did Koisu, Ya Yarwe. Not only Kuki the Natieva, in a sense, I am the Tal Asu, Kuki Natala Asu, Handak the Shine Taunagiba Madugi, Beligi, one of the oldest Aduga biggest in the ground. Group ka handak government India ga sign taunagi do madu ground hold khangde adugi maitai group tuna Manipur kaiga daba demand to jo khoi di yab so ngam ai Manipur gi apun saktam kaiga dab sidi khoi under any circumstances khoi suk ya ngam Discussion adu da sawgal aduna PhD Minister L Susindro na haikibada Manipur da tholibi irang asida Kuki singna seasonariba yamna ba khusukhlai ase sudalaiba ZRO na pusilakibani Myanmar da based over group asina apaba makhalgi khulai sing Myanmar da gi puraklaga misam sing da loiba naidana landarakhe sugi marumda Manipur manghan ba yaba thabak mayam ama tawrakkibani masidanatana Manipur gi umang wamang kaya makhoi gi kem lesindana u yanthat kibana maramorga PhD gi isingi source leitabadagi awaba mayung erak le haiki JRO gi hoji oriba group se masine ba kwaidagi yam affected oris Manipur da handaki irang sdais da kwaidagi amen ammunition se karamba source se karai di laga akhoi tampakta leiba masunga atei jati singda akhoi kamai khut thar kono haigadi masigi group se masi Myanmar da based over group oibanina masisna amen ammunition se pulap pusalaga akhoi attack tawbune SoO gi manung da narco terrorist mayam siga moy pullaga paktana tawpune ada loina u se yangthat khiba adagi source water layer ta basondana department gi tawde yadaba thigate yartaba adu maina adu mayam tawbus da maruina SoO je everywhere da involved taweba SoO gi marum je jati mangba yaba amasung Manipur mangba yaba pot kudimok se tawre hairnina akhoi punamokna manaraga masi SoO si de akhoi lokthokpa SoO si makhata na chathandaba. This house unanimously resolved to urge the government of India to abrogate the suspension of operations pact with all the Kuki SoO UG group militants. Yabirena lojaba yarabra. Aduna hojiki koi resolution do house da adopt tawda yabirabra ma